Darling, nangbo chong mo ngang hangoi duba. Hangoi dina te bungo isabu phangni hair dine lin dawna thek dina chatke. Hey, karini na. Sidi more ngoi ni da. Onor jaw ni da sida. Bazare da. La. Mi jam do mali masi paus lo. Ai, ngagoi. Changrini. Eda, question hek da nam madam ni da. Tao ngasi hangoi mukbang torom hek du ko fil ngasi na. Thari da. Tao chuang ngi re. Karino ni buo. Ha. Karino te duba. Ka. Tara ke da se ba. Na tra de mangak da. Mama la 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 la. Mama la 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 la. Oi, da kina ka tora maroi dro. Natte amuk tu khara mudana. Na pathor ma sa. Roshan ko nupa mana aigi thamoi hurangre. Darling, alu si charuraga alu tombo mamba angang ama chongthoradi kamai tawni? Hoine. Full 60 da chongthora di bera ka dro. Aidi kijarebo. Oining bo re sanuda. Aisu full 60 da alu se. Charasi. Lao. Oh, adu yare. Si filter yare. Se dame se. Sham tu chang jer ke ba. 나올라, 짱어. 펌, 지나가다 펌. Se, 공세. 소만 또 비도 떨어. 你别笑。 야래 못할러. Ơi, ngài ko. 하자 그러 발래. 아무거나 남지시. Nang khong ku kwause. Sumai to gada bane ba. Sar ai nambiu ra. Hai gadro nang ba. Ash. Sar ko juris number de pro ne. MI graph phone gira. Real skinny. Aduna naura. Hoi mane. Se, namo se. Sar ne namdu je pro gini ko. Pro max din na te. Pro max oina ba interview yaw lakpani. 야래 프로 맥스라 프로라 남다나 몽셰. 체 허우지세. Lawi. 시끄러워 알레다. 야돼. 아, 바슬바슬해. 야레스. Se. Nangunam. Cuy, pesen nemu ya, Cak? Hoi, nur parti din nambal. Hoi. 야래 숨 떠올래. 로이레셰. Ha, loira ba. Hey, fasalini sidiya. 저번에 Sa. 오비아자. Yani sure. 다갈 크게. 타고 해. 남기도 고민이 그래.
ꯁꯥꯔꯒꯤ ꯋꯥꯆꯞ ꯅꯝꯕꯔ ꯍꯥꯏꯕꯤꯔꯛꯑꯣ ꯋꯥꯆꯞꯇ ꯊꯥꯖꯤꯟꯖꯔꯛ ꯁꯤ ꯊꯥꯒꯠꯈ꯭ꯔꯒꯦ ꯑꯁ ꯊꯥꯒꯠꯈ꯭ꯔ ꯌꯥꯔꯦꯃꯦ ꯅꯝꯕꯔꯗꯣ ꯁꯦ ꯅꯝꯕꯔ ꯍꯥꯏꯔꯛꯀꯦ ꯌꯥꯗ꯭ꯔꯥ ꯌꯥꯏ ꯁꯥꯔ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯋꯥꯆꯞꯇ ꯊꯥꯔꯛꯄꯗꯣ ꯌꯦꯡꯕꯤꯔꯒꯦ ꯑꯗꯣ ꯑꯇꯣꯞꯄ ꯏꯟꯇꯔꯚ꯭ꯌꯨ ꯃꯐꯝꯗꯗꯤ ꯌꯥꯔꯣꯏꯀꯣ ꯍꯣꯏꯅꯦ ꯑꯩꯁꯦ ꯑꯇꯣꯞꯄ ꯃꯐꯝ ꯈꯔꯗꯁꯨ ꯆꯠꯀꯗꯕ ꯂꯩꯕꯅꯤ ꯁꯥꯔꯅ ꯅꯤꯡꯁꯤꯡꯕꯤꯔꯛꯄꯁꯦ ꯌꯥꯝ ꯐꯔꯦ ꯁꯥꯔ ꯍꯣꯏꯒꯤ ꯄ꯭ꯔꯤꯟꯇꯔ ꯂꯩꯒꯗ꯭ꯔꯣ ꯀꯣꯄꯤ 2 ꯑꯍꯨꯝꯗꯪ ꯆꯤꯡꯊꯣꯛꯄꯤꯔꯛꯑꯣ ꯑꯩ ꯑꯋꯥꯃꯟ ꯑꯗꯨꯝ ꯇꯧꯖꯒꯦ ꯑꯩꯈꯣꯏꯗꯤ ꯄ꯭ꯔꯤꯟꯇꯔ ꯂꯩꯇꯦꯍꯦ ꯑꯣ ꯑꯗꯨꯗꯤ ꯃꯣꯏꯗꯁꯨ ꯁꯨꯝ ꯋꯥꯆꯞꯇ ꯊꯥꯈ꯭ꯔꯒꯦ ꯌꯥꯅꯤꯗ ꯁꯥꯔ ꯍꯪꯒꯗꯕ ꯂꯣꯏꯕꯤꯔꯕ꯭ꯔꯥ ꯀꯩꯅꯣꯅꯤ ꯏꯕꯨꯡꯉꯣ ꯏꯟꯇꯔꯚ꯭ꯌꯨ ꯍꯧꯗ꯭ꯔꯤꯅꯦ ꯍꯪꯒꯗꯕ ꯍꯪꯕꯤꯔꯣ ꯑꯩ ꯌꯨꯝꯗ ꯊꯕꯛ ꯌꯥꯝ ꯂꯩꯍꯧꯏ ꯀꯦꯞꯁꯟꯁꯤ ꯌꯥꯔꯕ ꯌꯦꯡꯉꯨꯅꯦ ꯌꯥꯔꯦ ꯌꯥꯔꯦ ꯊꯥꯒꯠꯈ꯭ꯔꯣ ꯌꯥꯔꯦ ꯁꯤꯃ ꯊꯥꯒꯠꯈ꯭ꯔꯒꯦ ꯑꯗꯣ ꯅꯪ ꯍꯥꯟꯅ ꯀꯥꯏꯗ ꯊꯕꯛ ꯇꯧꯔꯝꯕ ꯁꯥꯔ ꯑꯩꯁꯦ ꯄ꯭ꯔꯥꯏꯚꯦꯠ ꯀꯝꯄꯅꯤ ꯑꯃꯗ ꯊꯕꯛ ꯇꯧꯖꯔꯝꯕꯅꯤ ꯑꯣꯐꯤꯁꯇꯣ ꯃꯐꯝ ꯑꯃꯗ ꯍꯣꯡꯈ꯭ꯔꯦ ꯍꯣꯡꯉꯤꯕ ꯃꯐꯝꯗꯣ ꯀꯗꯥꯏꯗ ꯍꯣꯡꯉꯤꯅꯣꯁꯨ ꯍꯥꯏꯔꯝꯗ꯭ꯔꯦ ꯑꯩꯅ ꯊꯤꯕꯗꯁꯨ ꯐꯪꯗ꯭ꯔꯦ ꯑꯗꯨꯗ ꯑꯣꯐꯤꯁꯇꯣ ꯊꯤꯕ ꯐꯪꯗꯗꯅ ꯑꯗꯨꯝ ꯇꯣꯛꯑꯦ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯊꯕꯛꯁꯦ ꯐꯪꯉꯗꯤ ꯆꯍꯤ 5ꯒꯤ ꯃꯇꯨꯡꯗ ꯀꯔꯤ ꯇꯧꯒꯦꯅ ꯈꯜꯂꯤ ꯍꯥꯏꯕꯗꯤ ꯀꯔꯤ ꯄ꯭ꯂꯥꯟ ꯂꯩꯒꯦꯕ ꯁꯥꯔ ꯑꯍꯥꯟꯕ ꯆꯍꯤꯗ ꯑꯣꯐꯤꯁꯁꯤꯗ ꯇꯧꯔꯤꯕꯁꯤ ꯀꯔꯤ ꯀꯔꯤꯅꯣ ꯈꯪꯗꯣꯛꯀꯅꯤ ꯑꯅꯤꯁꯨꯕ ꯆꯍꯤꯗꯅ ꯑꯣꯐꯤꯁꯁꯤꯒꯤ ꯕꯦꯁ ꯏꯝꯄ꯭ꯂꯣꯌꯔꯗꯨ ꯅꯨꯄꯤ ꯑꯣꯏꯔꯒꯅ ꯀꯣꯏꯁꯜꯂꯅꯤ ꯅꯨꯄꯥ ꯑꯣꯏꯔꯒꯅ ꯃꯔꯨꯞ ꯑꯣꯏꯅ ꯇꯤꯟꯅꯁꯜꯂꯅꯤ ꯑꯍꯨꯝꯁꯨꯕ ꯆꯍꯤꯗꯅ ꯑꯣꯐꯤꯁꯇꯒ ꯆꯞ ꯃꯥꯟꯅꯕ ꯑꯃ ꯆꯣꯡꯊꯣꯛꯑ ꯂꯤꯡꯈꯠꯂꯅꯤ ꯃꯔꯤꯁꯨꯕ ꯆꯍꯤꯗꯅ ꯅꯣꯏ ꯑꯣꯐꯤꯁꯁꯤꯗꯒꯤ ꯑꯩꯈꯣꯏ ꯑꯣꯐꯤꯁꯅ ꯃꯃꯤꯡ ꯂꯩꯍꯜꯂꯅꯤ ꯃꯉꯥꯁꯨꯕ ꯆꯍꯤꯗꯅ ꯅꯣꯏ ꯑꯣꯐꯤꯁꯁꯦ ꯑꯩꯈꯣꯏ ꯂꯩꯔꯅꯤ ꯑꯗꯨꯒ ꯑꯇꯣꯞꯄꯗ ꯌꯣꯟꯊꯣꯛꯈ꯭ꯔꯅꯤ ꯑꯗꯨꯗꯩꯗꯤ ꯅꯣꯏ ꯑꯣꯐꯤꯁꯁꯦ ꯄꯨꯡꯃꯨꯠ ꯃꯨꯠꯊꯠꯂꯅꯤ ꯁꯤꯒꯤ ꯄ꯭ꯂꯥꯟꯁꯤ ꯂꯩꯖꯩ ꯀꯔꯤ ꯍꯧꯖꯤꯛꯀꯤꯗꯣ ꯍꯧꯔꯁꯤꯔꯥ ꯀꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯁꯦ ꯃꯨꯠꯊꯠꯀꯅꯦꯕ ꯑꯗꯨꯗꯤ ꯅꯪ ꯑꯣꯏꯅ ꯃꯥꯂꯦꯝꯁꯤꯗꯤ ꯃꯨꯠꯊꯠꯄ ꯇꯥꯔꯦ ꯀꯔꯤ ꯍꯥꯏꯅꯣ ꯐꯨꯗꯣ ꯍꯥꯠꯂꯣ ꯃꯤ ꯎꯁꯤꯠꯇꯕ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯀꯔꯤ ꯍꯥꯏꯔꯤꯅꯣꯕ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯈꯪꯉꯣꯏ ꯅꯪꯗꯤ ꯅꯣꯏ ꯂꯨꯞꯇ ꯇꯥꯒꯦ ꯈꯪꯅꯤ